HAUMGI चई हाइबदी इंग कुमजा लिसंगनी तरा तरुकी December निपांदा मणिपुर लेंगाकना नौना डिस्ट्रिक्ट तरेत सेमखिबा अदु अमुक हंदोकपा यागद्रा यारोइद्रा हाइबगी मतंगदा मणिपुर गवर्नमेंट की माइकेदगी प्रपोजल अमा मथंगी उनाबदा थंबा हाइना ngasi nakal ahumgi marakta wari sanabada yarakre ngasi ayuk pung 13 taba matamda senapati district headquarters ta nakal ahumgi haibadi India government Manipur government amadi United Naga Council UNC gi mihut singa tripartite talk taunaki ngasi tripartite talk aduda nongna semkhiba district sing aduda adu handokpa natraga handoktaba haibagi matangda chap chaba wafam ama Manipur government ki Maikeidagi Mathanggi Tripartite talk chaliba chai asigi April tha loirakpada amuk unabada puthokpa haina yanaki ngasigi nakal ahumgi wari sanakiba aduda Ministry of Home Affairs tagi North East ki advisor AK Misra Deputy Director Intelligence Bureau Navdeep Singh Grewal na saruyaki Manipur government ki Maikeidagi Manipur ki Chief Secretary Prasant Kumar Singh Home ki Commissioner cum Secretary and Asok Kumar Anina mahut sinjura saruyaki United Naga Council UNC ki Maikeidagi na UNC ki President and Lorho, Vice President and Gonmei Paujan, General Secretary, Varayot Satsang Atay Member Singh, All Naga Students Association ANSAMGI President M. Luikang Laksan, Naga Women's Union ki President CS Priscilla Chiumaisu ngasigi tripartite talk aduda saryaki.